Election the voter sing the electronic voting machine EVM the thadakhiba vote masinga Voter-Verifiable Paper Audit Trail BVPAT slip ka masing manahannaba gi matang the Supreme Court of India na Election Commission of India the notice issue tawkrai BVPAT ama gi mathang da ama verification tawbage ECI gi guideline adu busingna raduna lawyer amasung activist Arun Kumar Agrawal na thangalkhiba plea ama leibak ki khwaidigi wangba court asigi Justice VR Gawai amasung Justice Sandeep Mehta na gi bench na khanaraba matung ngarang ECI the notice adu issue tawkhibani Notice asiga loinina BVPAT ta thadorokpa slip adu voter masana ballot box ta thadahanba yahangadra habigi matang da su paukum piraknaba Supreme Court na ECI de khanghankhre petitioner na thangalkhiba plea adu da ahenba officials sing deploy tawduna assembly constituency kudimakta EVM da thadakhiba vote amasung BVPAT slip sing amukta da masing thibana thabak sing ase pung manga taruk ki manungda loisinba ngamgani loinina voter sing gi thajabasu hengatkani haina palli Masidanatana EVM da thadakhiba vote ki BVPAT ta thorakpa slip adu voter masana ballot box ta thadahanba yahalabadi voter adu ki vote adu soidani yaure haiba khangma ngamjagani hairi panba yabadi hojik satnariba mawng asigi matungina BVPAT verification asi assembly segment kudimakta random oina khangalaba electronic voting machine EVM manga da sathaduna lakpani Ningsing bayay Lok Sabha election listing ni taramapan gi mamangda BVPAT verification asi EVM kudimakta sa dayang khayawna tawnaba opposition political party kunmathoina apex court asida wakalakhibani madugi matungina ECI na assembly segment amada random oina khangalaba EVM amada BVPAT verification sathaki adubu kumjali singni taramapan gi April 9 dagi verification tawnaba EVM gi masing manga da hengatki